Akasvani Imphal, Wahengbam Washington na pau pajari, ahanbada maroiba pau. Security Force ki apunba kangbu nangarang jiribam ki Chandrapurdagi miyoi ama WY tablet kilogram taranipal longgo konana fare. Malem sinba tungbada ngasi Prabhu Jisu Krista ki mapok numit Christmas kumay pangtoknari. Hanagi Pradhan Mantri Atal Bihari Bajpai gi chama ama shubha mapok kumon numita ngasi Pradhan Mantri na Lucknow da Rashtrapayana Stal Sangagani amasung Kendra ki Hakshal Mantri JP Nadda na hairi Laibak asida malaria laina na nabagi chang chada marphugi mathakta aduga laina asina nabadagi sibagi chang na chada humbudrani pan hantare. Security Force ki apunba kangbu amanangarang jiribam ki Chandrapurdagi miyoi ama kilogram taranipan gram taruklom gi oigadaba WY tablet ka konana fare. Polam singadu Assam ki registration number oiba truck amada haptuna purambani pharaba miyoi adu Assam ki lal pani dagi ni hairi. Thokdok thokpamda jiribam ki executive magistrate amasung additional SP law and order laktuna yangchinki security ki makok thongba official singi ayaba lauraga gari edu thihumba ki thabak chathabada tongan ba packet tara tarukta WY tablet singadu losinduna puramba thengna khibani makhatana ain gyobe thabak lokhanaba pharaba miyoi amadi polam singadu jiribam police station le khusinakre Amaram security ki akan bangaksal thoranga loina na national highway Imphal jiribam lambida nong madatang draba yadraba polam singpuba gari chani humpu mathoi Imphal da changlakre Ngasi asi Prabhu Jisu Krista ki mapok numit ni Malem sinba thungna Christian lining chatpa singna ngasi harau tayambaga loina na Christmas kumay pangthoknari Manipur dasu Raija si kiching amasung tampak ki mapam kayada Christmas kumay pangthoknari Sir Singh ningtina laiteng duna Laisol Sabha amadi Prabhu Jisu Krista bu saitha duna isay sakpani singba pangthoknari Numita siga mari lainana Pradhan Mantri Narendra Modi Rajapal Ajay Kumar Bhala amade te lusingba kayana miyam da yaipa paujal piri social media da thagat pawarol da Pradhan Mantri na miyam da Christmas kumai ge yaipa paujal pira duna Prabhu Jisu Krista ki pauktak kaya aduna khunai asida nungsi chanabagi mari hena chachil halagani hairi Ngasi hanagi Pradhan Mantri Atal Bihari Bajpai gi mapok numit Good Governance Day palan thoramda hanagi Kendra gi mapal thoram amadi Shiksha Raija Mantri Dr. Rajkumar Ranjan Singh namiyam da yaipa paujal piri social media da thagat pawarol da Dr. Ranjan nahai numidasina lakpada hanagi Pradhan Mantri Atal Bihari Bajpai na pamjaramba wakhalol adu mapung phahanaba kanna honaminasi maki wakhalon tunginna miyam gi damak khanba Thaudang Leiba Sarkar ama oihalasi hainasu Dr. Ranjan Makhatari. Kendra ki Development of North Eastern Region Donor Mantri Jyotiraditya Sindhyana ngarang New Delhi da pangthok palau singu amasung horticulture gi high level task force ki mifam da saruk yakre Sikkim ga Mukhyamantri Prem Singh Tamang na kauduna pangthok ki ba mifam aduda lamdam aswamda lau singu amadi horticulture gi potok hengat hannabagi matang da kanaki mifam aduda awang nungpok lamdam gi laumi sing gi sentok hengat hannaba madi makhoi gi potok sing ningthina yuanba ngamhangadaba cluster driven thosil gi wafam chu putok tuna kanaki tabiriba pawasi Akasvani Imphal dagini Hanagi Pradhan Mantri amasung Bharat Ratna Atal Bihari Bajpai gi chama amasuba mapok kuman numitanga si Pradhan Mantri Narendra Modi na Lucknow disatuna Rashtrapayana Stal Sangagani amasung miyam gi mitin amada wangangani Pradhan Mantri Narendra Modi gi ningtam Bharat ki lam kaya da mangjil tharakliba ihaubu ikai khumnaba utliba Rashtrapayana Stal Laibak asigi Ganatantra Rajniti amasung chaukhatpagi lambida chauna ithil piramba khwaidigi matik charaba miyoi amagi wakhalon amadi punsida Shraddhanjali katpani Atal Bihari Bajpai gi mapok kumon numitanga si mahaki mafamda Shraddhanjali kal aduna Pradhan Mantri na hai Atal Bihari Bajpai afabalengak sasan poraknaba amadi Laibak asibu sengbatnaba honabada punsi chupa kathokhi
Pradhan Mantri na hai Atal Bihari Vajpayee asi wa ngangbada haithoi singthoiba amasung kabi ama oina matam chuppada ningchingna horagani. Pradhan Mantri Narendra Modi na Bharat Ratna Pandit Madan Mohan Malviya gi mapamdasu mahakki mapok kumon gamari lainana ikai khumnaba utli. Social media da thagatpa warolda Sri Modi na hai Pandit Madan Mohan Malviya na mahakki punshi mamalebaki damak kathoki. Mahang na samajda awanba porakpaga loinana minai yotling thadatnaba miyambu mikap thokanbada asawa thogdang lokhi haina su Pradhan Mantri na phongdokli. Kendra gi haksel amasung yaipayumbal Mantri JP Nadda na hairi laibak asida malaria laina na nabagi chang chada marphugi mathakta aduga laina asina nabadagi sibagi changna chada humbudrani pal hantare. New Delhi da Advancing Public Health Outcome Forum lisingani kunmanga da wangang bada Sri Nadda na hai Ayushman Arogya Mandir AAM lising kuntra hena National Quality Assurance Standard Certificate fangle mioi lising ani gi oina AAM amamam lingkhatnaba sarkar na pandam thamli hairaduna masina sarkar asina miyam gi haksel da mangjil thaba mityeng thamli haibadu utle haina su mantri na makata khi. Past 11 years, which is responsive government, which is responsible government, which is accountable government, and which is a government which wants to see the change in the common human life of an individual. And for that I can say that in the health sector, if you talk about, it has been a monumental leap which has taken place in the health sector as far as the technology is concerned, as far as the technology-driven facilities being provided to the individual and the innovation. TB laina gi matangda mantri na hai Bharata TB laina nabagi sangsu chada kunmathoi hantare. Masi malem gi oina chada tarani thoi gi sangda hantarak liba duga yengnabada singthaningai oiba hantaraba changni. Mama amadi angang singi haksel gi pibam su singthaningai oina phagat pangamle mahakna hai Sahi asida angang unabada mama sibagi sangsu marfunifal da hantare masi lisingani tara mari dadi angang lak ama pokpagi manungda mama sama kuntra di sirambani amaromda chaliba sahi asida pokpada angang sibagi sangsu kuntareta hantare. Maharashtra da Municipal Corporation amasung Jila Parishad ki mikhal singda Rashtriya Samaj Party amasung Congress na putna lamba thengna minaragani. Maharashtra Pradesh Congress Committee ki President Harshvardhan Shavkal na ngarang wapam asi lauthokladuna hai Congress amasung Rashtriya Samaj Party RSP na Municipal Corporation amasung Jila Parishad ki mikhal singda punna chaminaragani. Masigi matangda ngarang Tilak Bhavanda RSP ki President amasung hanagi Mantri Mahadev Jankar amadi Maharashtra Congress ki President Harshvardhan Shavkal na kupna khanaki madugi tungda dol anina paugi mifam amada chungchinabagi wapam asi lauthokibani. Karnataka ki Chitradurga jila da ngasi ayuk anganbada lanai bus amaga lori amaga thomjinnabada bus adu mai hogduna chaglakpadagi yamdrabada miyoi tara sire atai miyoi kaya na sokapan nangle. Pradhan Mantri Narendra Modi na thogdok adu da nungaitaba phongdok pagaloinena laikhidraba miyoi amamamgi khwaidagi naknaba mari matada Pradhan Mantri gi National Relief Fund dagi lupa lakh ani aduga asokpa singdana lupa lising yankai gi khatipuran piragani haina lauthokre. Thasigi taramapal dagi kulhumdoi phawba Uttarakhand gi Rudrapur da pangthokhiba Humbudra Taris Subat Senior Yankai Mari Subat Junior amasung Nipu Subat Sub Junior National Track Cycling Championship ta Senjenge Takaman Lawar Kraba Lairen Mayum Rishi Miyamna Harau Tayamna Okre Aroibada Maruiba Pau Amukhana Security Force ki apun bakanguna ngarang ji banggi Chandrapur dagi miyoi ama WI tablet kilogram taranipal nonggo konana fare Malem sinba tungbadangasi Prabhu Jesu Christ dagi mapok numit Christmas kumay pangtoknari Hanigi Pradhan Mantri Atal Bihari Vajpayee gi chama amasuba mapok kuman numitangasi Pradhan Mantri na Lucknow da Rashtra Prerana Sthal Sangagani amasung Kendra gi Haksal Mantri JP Nadda na hairi laibak asida malaria laina na nabagi chang chada marphugi mathakta aduga laina asina nabadagi sibagi changna chada humbudrani pal hantare pauloi jare